ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯅꯥ ꯑꯉꯥꯡ ꯅꯋꯥꯒꯤ ꯃꯇꯝ ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ꯫ ꯃꯥꯅ ꯆꯥꯅꯤꯡꯕꯗ ꯄꯤꯖꯔꯝꯃꯤ, ꯃꯥꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯂꯩꯁꯅꯥ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯣ? ꯅꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯔꯨ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯆꯥꯍꯧꯔꯤꯌꯦ, ꯂꯥꯛꯑꯣ, ꯅꯄꯥꯕꯨꯡꯒ ꯈꯔ ꯆꯥꯔꯔꯣ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯂꯨꯈꯣꯏꯅ, ꯏꯄꯥꯒꯤ ꯂꯩꯁꯅꯥ, ꯏꯄꯥꯒꯅꯦ ꯆꯥꯛ ꯆꯥꯁꯤ ꯂꯥꯎꯍꯩ, ꯁꯤꯁꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯣ꯫ ꯂꯩꯁꯅꯥꯗꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯍꯥꯏ, ꯄꯥꯕꯨꯡ, ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯙꯤ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯩꯕꯤꯗꯣꯏꯅꯣ? ꯂꯩꯃꯇꯣꯟꯅ, ꯍꯩ, ꯀꯔꯤꯒꯤ ꯂꯥꯏꯙꯤ ꯂꯩꯕꯅꯣ? ꯍꯧꯖꯤꯛꯁꯨ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨꯅꯦ, ꯄꯪꯂꯩꯇ ꯂꯩ꯫ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯕ ꯄꯪꯂꯩꯗ? ꯂꯩꯔꯤꯕꯗꯨ ꯁꯥꯟꯅꯧꯀꯣ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯙꯤꯗꯨꯗꯤ ꯃꯁꯛꯁꯨ ꯊꯤ꯫ ꯃꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ, ꯑꯩ ꯁꯥꯟꯅꯅꯤꯡꯗꯦ, ꯑꯊꯤꯕꯗꯨꯕꯨ꯫ ꯂꯥꯏꯙꯤꯕꯨ ꯃꯁꯛ ꯊꯤ ꯀꯥꯏꯅꯕꯁꯦ, ꯍꯩ, ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯃꯥꯟꯅꯗꯦ ꯀꯩꯁꯨ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏ, ꯍꯣꯏ ꯍꯣꯏ, ꯏꯆꯥ ꯂꯩꯁꯅꯥꯒꯤꯕꯨ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ ꯐꯖꯕ ꯑꯃ ꯂꯩꯕꯤꯅꯤꯁꯦ, ꯏꯆꯥꯒꯤ ꯁꯣꯏꯗꯅ ꯂꯩꯕꯤꯒꯅꯤ꯫ ꯄꯥꯕꯨꯡ, ꯁꯣꯏꯗꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯗꯣꯏꯅꯤ, ꯁꯤ ꯆꯥꯛꯁꯤ ꯆꯥꯔꯣ꯫ ꯑꯗꯨꯅꯦꯕ꯫ ꯂꯩꯁꯅꯥꯗꯣ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯏ, ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯝꯂꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ꯫ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏ ꯃꯄꯥ, ꯁꯦꯜ ꯊꯨꯝꯁꯦ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯁꯤꯀꯣ꯫ ꯑꯩ ꯍꯥꯏꯔꯦ, ꯏꯁꯥꯁꯤ ꯁꯦꯟꯅꯕꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯇ ꯑꯇꯣꯞꯄ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯈꯔ ꯈꯔ ꯇꯨꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯑꯃ ꯌꯥꯎꯔꯛꯄꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯣꯏꯅꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯅꯪꯁꯨ ꯆꯥꯛꯁꯤ ꯆꯥꯔꯗꯅ, ꯑꯩꯗꯤ ꯂꯣꯏꯔꯦ꯫ ꯆꯥꯛꯁꯨ ꯆꯥꯔꯕꯅꯤꯅ ꯊꯕꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ꯫ ꯍꯧꯒꯠꯀꯦ ꯇꯧꯏ, ꯃꯁꯤꯗ ꯂꯩꯃꯇꯣꯟꯅ, ꯑꯩꯈꯣꯏ ꯃꯄꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯁꯦ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯒꯦꯅ ꯈꯟꯕ꯫ ꯀꯔꯤ ꯋꯥꯅꯣ? ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯕ ꯃꯇꯧ ꯑꯃꯗ ꯂꯩꯃꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯃꯪꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ꯫ ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯔꯛꯏ, ꯍꯩ, ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯃꯪꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛꯇꯣꯛꯄꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯁꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯪꯗ꯭ꯔꯦ, ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯦ꯫ ꯅꯠꯇꯦ, ꯅꯪꯒꯤꯗꯨꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯅꯦ? ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ, ꯑꯩꯅ ꯈꯟꯕꯗ ꯁꯈꯤꯅꯥ ꯑꯃ ꯄꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯔꯦꯁꯦ, ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯔꯒꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯇꯨꯅ ꯌꯦꯡꯁꯤ, ꯗꯁꯥ ꯄꯥꯡꯂꯝꯗ꯭ꯔꯕꯁꯨ ꯎꯀꯟ ꯑꯣꯏꯅꯅꯕ꯫ ꯑꯗꯨꯗꯤ ꯉꯁꯤꯅ ꯅꯤꯡꯊꯧꯀꯥꯕ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯔꯝꯕ ꯅꯨꯃꯤꯠꯇꯅ ꯂꯥꯏ ꯌꯦꯡꯕ ꯐꯒꯅꯤ? ꯂꯨꯈꯣꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯈꯨꯝꯃꯤ, ꯑꯁꯤꯒꯨꯝꯕ ꯗꯁꯥ ꯄꯥꯡꯗꯕꯒꯤ ꯂꯥꯏꯒꯨꯝꯕ ꯈꯨꯔꯨꯝꯕꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯧꯅꯕꯅꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅ ꯑꯌꯥꯝꯕ ꯇꯧꯅꯕꯅꯤ꯫ ꯐꯔꯦ, ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯊꯥꯡꯖ ꯍꯥꯏꯕ? ꯑꯗꯨꯗꯤ ꯋꯥꯠꯂꯤꯅꯦꯀꯣ? ꯀꯌꯥꯝ ꯋꯥꯠꯅꯤ ꯍꯥꯏꯕꯒꯦ? ꯀꯨꯏꯍꯧꯔꯣꯏꯗ꯫ ꯀꯨꯏꯕ ꯀꯨꯏꯗꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤꯅꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯤꯗ꯫ ꯑꯗꯨ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ, ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯃꯇꯣꯟ, ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ, ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯨ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯄꯤꯔꯣ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯦꯞꯊꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤ ꯏꯅꯞꯄꯤ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ꯫ ꯂꯩꯕꯤꯒꯅꯨ, ꯀꯔꯤꯒꯤ ꯐꯤꯅꯣ? ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯩ꯫
ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯃꯁꯤꯅ ꯑꯅꯧꯕ ꯑꯃꯃꯨꯛ ꯅꯪꯒꯤ ꯂꯩꯕꯤꯗꯣꯏꯕ ꯑꯩꯅ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯅꯕꯅꯤ ꯑꯩꯅꯒ ꯌꯥꯝꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯣꯏꯔꯗꯤ ꯃꯐꯩꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯩꯒꯤꯕꯨ ꯌꯨꯝꯗ ꯂꯩꯔꯒ ꯏꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯆꯠꯄꯤꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯂꯨꯈꯣꯏꯗꯣ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯃꯄꯥꯟꯗ ꯊꯣꯛꯏ ꯂꯩ ꯃꯇꯣꯟꯁꯨ ꯂꯦꯞꯂꯤ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯄꯥ ꯆꯠꯂꯒꯦꯀꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯅꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ ꯍꯣꯏ ꯄꯥꯕꯨ ꯂꯩꯃꯇꯣꯟ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯂꯨꯈꯣꯏꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯈꯣꯏꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯁꯅꯥ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯧꯀꯣ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯒꯦ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯆꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯂꯝꯕꯤꯗ ꯂꯨꯈꯣꯏꯒ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯏ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯅꯗꯤ ꯁꯦꯜꯗꯣ ꯉꯁꯤ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒꯗꯤ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯈꯣꯝꯕꯅ ꯍꯥꯏ ꯅꯪꯁꯨ ꯐꯤꯡꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯃꯥꯒꯤꯗꯤ ꯍꯦꯛ ꯇꯧꯔꯒ ꯍꯌꯦꯡ ꯉꯥꯛꯇꯅꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯍꯟꯗꯛ ꯑꯃꯨꯛ ꯀꯩ ꯌꯩꯊꯣꯔꯛꯑꯗꯤ ꯃꯥ ꯑꯃ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯀꯩꯁꯨ ꯈꯪꯕꯤꯗ꯭ꯔꯤꯁꯤꯕꯣ ꯂꯩꯇꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯨ ꯐꯖꯅ ꯁꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯏꯗꯤ ꯃꯣꯏꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯜꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯌꯥꯏ ꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯈꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯗꯤ ꯐꯗꯧꯅꯤ ꯋꯥꯡꯊꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯁꯦꯜꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯃꯁꯤꯡ ꯁꯨꯗ ꯂꯩꯔꯤꯕꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯁꯤꯗ ꯐꯥꯎ ꯁꯦꯜ ꯂꯩꯃꯟꯗꯕꯗꯒꯤ ꯐꯤꯕꯝ ꯑꯗꯨꯗꯅꯦ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯂꯨꯈꯣꯏꯅ ꯍꯪꯉꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯆꯥ ꯑꯅꯤ ꯁꯨꯗꯧꯔꯦꯀꯣ ꯁꯨꯗꯧꯔꯦ ꯑꯍꯜ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯕꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯐꯒꯗꯕꯅꯤ ꯋꯥꯡꯊꯣꯏꯅ ꯑꯣꯏꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯐꯔꯦꯕ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯐꯩ ꯍꯥꯏꯕꯕꯨ ꯑꯇꯣꯞꯅꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ ꯃꯃꯥꯗꯨꯅꯅꯦ ꯁꯦꯟꯅꯕ ꯉꯝꯗꯦ ꯋꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯨꯈꯣꯏꯅ ꯆꯍꯤ ꯈꯔ ꯍꯜꯂꯤ ꯌꯥꯝꯅ ꯍꯟꯕ ꯅꯠꯇꯦ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯌꯥꯅꯤ ꯃꯥꯅ ꯆꯍꯤ ꯈꯔ ꯍꯟꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯤꯡꯒꯧꯗꯗꯤ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯅꯩ ꯋꯥꯡꯊꯣꯏꯅ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯅꯆꯥꯅꯨꯄꯤꯗꯨꯗꯒꯤ ꯍꯦꯟꯗ꯭ꯔꯕ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯁꯦ ꯆꯍꯤ 9-10ꯗꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯃꯒꯤ ꯃꯃꯤ ꯇꯝꯕꯗꯤ ꯎꯗ꯭ꯔꯦ ꯊꯥꯖꯗ꯭ꯔꯦ ꯍꯣꯏꯅꯦ ꯐꯅ ꯆꯍꯤ ꯀꯟꯃꯟꯈ꯭ꯔꯦꯅꯦꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯕꯗꯤ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯆꯟꯕꯤꯗ꯭ꯔꯦ ꯂꯥꯏꯗ ꯈꯨꯔꯨꯝꯃꯨ ꯏꯇꯥꯎ ꯃꯔꯥꯏ ꯌꯥꯎꯖꯁꯅꯤꯗ ꯋꯥꯡꯊꯣꯏꯅ ꯑꯉꯥꯡ ꯉꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯏꯆꯥꯁꯤꯅ ꯅꯨꯄꯥ ꯍꯦꯛ ꯄꯣꯛꯂꯕꯗꯤ ꯏꯄꯥꯟꯒ ꯆꯥꯎꯅ ꯁꯣꯟꯒꯗꯣꯏꯅꯤ ꯏꯇꯥꯎ ꯅꯈꯣꯏꯅꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒ ꯄꯨꯗꯨꯅ ꯂꯣꯏ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯏꯇꯥꯎꯒꯤꯕꯨ ꯂꯥꯛꯇꯕ ꯌꯥꯕ꯭ꯔꯣ ꯈꯣꯝꯕꯅ ꯐꯥꯒꯤ ꯇꯧꯏ ꯅꯨꯄꯥꯗꯨ ꯄꯣꯛꯇ ꯄꯣꯛꯎ ꯍꯥꯏꯔꯤꯅꯤꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯪꯒꯗꯕ ꯊꯛꯅꯕꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛꯇ ꯉꯝꯕ ꯍꯥꯏꯗꯨꯅꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯈꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯂꯤ ꯂꯨꯈꯣꯏꯅ ꯍꯥꯏ ꯑꯗꯨꯗꯤ ꯏꯇꯥꯎꯅꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯑꯩꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯅꯈꯣꯏꯅꯤꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯆꯠꯁꯤꯀꯣ ꯍꯌꯦꯡꯒ ꯁꯦꯜ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯃꯥꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯆꯠꯁꯤ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ ꯃꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯊꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯔꯤ ꯂꯩꯁꯅꯥꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯏꯃꯥ ꯑꯩꯒꯤ ꯂꯩꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯑꯩꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤꯀꯣ ꯍꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤꯀꯣ ꯅꯪ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯑꯗꯨꯛ ꯐꯖꯅ ꯑꯗꯨꯛ ꯐꯅ ꯂꯩꯕ ꯂꯥꯏꯗꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯃꯁꯝ ꯂꯣꯏꯅ ꯐꯣꯏꯗꯠꯂꯤꯕꯗꯨꯕꯣ ꯊꯥꯗꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯩꯅ ꯐꯨꯔꯣꯏ ꯌꯥꯎꯅ ꯐꯨꯗꯕꯁꯤꯗ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯩꯇꯤꯗꯣ ꯃꯁꯛ ꯌꯥꯝ ꯊꯤ ꯑꯗꯨꯒꯤ ꯊꯥꯗꯠꯂꯤꯅꯤ ꯐꯖꯕ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯨꯁꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯩꯔꯤꯅꯣ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯅꯪꯁꯦ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯌꯥꯝ ꯇꯧꯏꯗꯀꯣ ꯑꯩꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ
ꯅꯄꯥꯕꯨꯡꯅ ꯁꯦꯜ ꯐꯪꯂꯒ ꯂꯩꯅꯤ ꯍꯥꯏꯕꯗꯥꯏ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯗ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯂꯩꯔꯨꯁꯦ ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤꯅ ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔో ꯍꯥ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯕ ꯅꯪꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤ ꯂꯨꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯑꯩ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯅꯤꯅ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯂꯩꯁꯅꯥꯗꯨ ꯃꯄꯥ ꯎꯕꯗꯨꯗ ꯄꯨꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯗ ꯍꯥꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯂꯩꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯂꯩꯕꯤꯌꯨ ꯏꯃꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯏꯆꯥꯒꯤ ꯂꯩꯗꯤ ꯑꯃ ꯍꯥꯟꯅ ꯂꯩꯔꯤꯕꯗꯨꯗꯤ ꯂꯩꯃꯇꯣꯟꯅ ꯈꯨꯝꯃꯤ ꯍꯣ ꯂꯩꯗꯤꯗꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯅꯅꯦ ꯃꯁꯝꯒ ꯂꯣꯏ ꯐꯣꯏꯗꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃ ꯂꯩꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯄꯥꯅ ꯁꯣꯏꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅೋ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯩꯅ ꯑꯍꯟꯕ ꯂꯩꯌꯣ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯗꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧ ꯐꯠꯇꯦꯀꯣ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗꯤ ꯂꯥꯏꯅ ꯁꯥꯎꯕꯅꯤꯀꯣ ꯁꯥꯎꯔꯦ ꯀꯩꯁꯨ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯗꯤ ꯂꯩꯔꯨꯁꯦ ꯁꯦꯝꯕ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯁꯤ ꯌꯥꯗꯦ ꯀꯩꯁꯨ ꯉꯁꯤ ꯂꯩꯒꯗꯕꯅꯤ ꯂꯩꯃꯇꯣꯟꯅ ꯃꯥꯒꯤ ꯃꯔꯩꯁꯤ ꯌꯦꯡꯉꯨ ꯃꯊꯟꯇꯒ ꯌꯥꯎꯕꯁꯤꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯩꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯂꯩꯗꯤ ꯂꯩꯕ ꯆꯠꯄ ꯍꯥꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯂꯨꯈꯣꯏꯅ ꯍꯥꯏ ꯍꯣꯏ ꯏꯄꯥꯒ ꯍꯧꯖꯤꯛ ꯂꯩꯔꯨꯔꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯀꯣ ꯇꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏ ꯂꯩꯃꯇꯣꯟ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯎ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯉꯁꯤꯁꯦ ꯁꯦꯜ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯤꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯊꯕꯛꯀꯁꯨ ꯐꯖꯅ ꯁꯨꯗ꯭ꯔꯕ ꯉꯟꯇꯥꯅ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒ ꯀꯩꯊꯦꯜ ꯐꯥꯎ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯄꯥꯒꯅꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯄꯥꯝꯕ ꯂꯩꯗꯤ ꯂꯩꯔꯨꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯂꯩꯁꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯃꯨꯡꯗꯒꯤ ꯂꯩꯃꯇꯣꯟꯅ ꯁꯦꯜ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯏꯆꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯛꯀꯦ ꯑꯍꯥꯎ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯣꯔꯦꯟ ꯆꯥꯁꯤ ꯍꯣꯏ ꯂꯩꯕꯤꯔꯛꯎ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯉꯤ ꯅꯪꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯂꯩꯗꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯂꯩꯃꯇꯣꯟꯗ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯂꯩꯃꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏꯒ ꯂꯩꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗ ꯌꯧꯔꯦ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯗꯤ ꯌꯣꯟꯐꯝ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯍꯥꯟꯅ ꯄꯨꯁꯤꯜꯂꯤ ꯄꯣꯠꯂꯛꯇ ꯌꯣꯜꯂꯤꯕ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯁꯅꯥꯗꯤ ꯄꯥꯝꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯃꯥꯒꯤ ꯃꯃꯤꯠ ꯊꯛꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯍꯥꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯁꯤꯗ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯏꯄꯥꯅ ꯂꯩꯕꯤꯔꯗꯧꯅꯤ ꯂꯩꯁꯅꯥꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝꯕ ꯆꯥꯒꯤ ꯂꯩꯗꯤ ꯑꯃ ꯈꯜꯂꯤ ꯄꯥꯕꯨꯡ ꯑꯩꯗꯤ ꯁꯤ ꯄꯥꯝꯃꯤ ꯁꯤꯁꯤ ꯑꯣꯏꯅ ꯄꯥꯝꯃꯤ ꯁꯤꯅ ꯐꯖꯩꯇꯨ ꯃꯁꯝꯁꯨ ꯐꯖꯩ ꯑꯩꯗꯤ ꯁꯤ ꯄꯥꯝꯃꯤ ꯍꯣꯏ ꯑꯗꯨꯅ ꯂꯩꯔꯁꯤꯀꯣ ꯑꯗꯨꯗꯤ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯗꯨꯕꯨ ꯂꯩꯔꯦ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯃꯤꯠ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯑꯃꯨꯛ ꯃꯤꯇꯥꯔꯨꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯃꯄꯥꯗ ꯍꯥꯏ ꯄꯥꯕꯨꯡ ꯇꯨ ꯂꯨꯈꯣꯏꯁꯨ ꯌꯦꯡꯊꯣꯛꯏ ꯑꯁꯤ ꯀꯩꯗꯧꯔꯕ ꯑꯁꯤ ꯆꯥꯅꯤꯡꯉꯤ ꯑꯁꯤꯗꯤ ꯍꯩꯅꯤ ꯅꯥꯅꯤ ꯆꯥꯕ ꯌꯥꯗꯦ ꯅꯥꯔꯣꯏ ꯀꯩꯁꯨ ꯑꯁꯤ ꯑꯩ ꯆꯥꯒꯦ ꯑꯁꯤ ꯂꯩꯕꯤꯌꯣ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯂꯩꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯩꯗꯨꯅ ꯇꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏ ꯃꯍꯥꯛꯁꯨ ꯈꯪꯏ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡꯂꯤꯕ ꯍꯩꯔꯥꯡꯈꯣꯏ ꯑꯗꯨꯕꯨ ꯂꯩꯕ ꯇꯥꯔꯦ ꯃꯗꯨꯃꯁꯨ ꯂꯩꯔꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯥꯎꯀꯣ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅꯍꯜꯂꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯦ ꯂꯩꯁꯅꯥꯗꯨ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯩ ꯃꯈꯨꯠꯇ ꯂꯥꯏꯗꯤꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯂꯩꯃꯇꯣꯟꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯅꯪꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯗꯤꯗꯨꯕꯨ ꯎꯠꯇꯨꯅ ꯍꯥꯏꯔꯦ ꯇꯨ ꯏꯃꯥ ꯂꯩꯗꯤ ꯑꯩꯒꯤꯅꯦ ꯐꯖꯗ꯭ꯔꯥ ꯐꯖꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥ ꯃꯁꯝꯒ ꯊꯥꯗꯠꯄ ꯌꯥꯗꯦꯀꯣ ꯊꯥꯗꯠꯂꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯐꯝ ꯊꯗꯨꯅ ꯂꯥꯏꯗꯤꯗꯨ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯤ ꯉꯥꯁꯤꯗꯤ ꯌꯥꯎꯔꯕꯅꯤ ꯑꯩ ꯁꯦꯝꯕꯤꯔꯛꯂꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯒꯦ ꯉꯁꯥꯏꯗꯒꯤ ꯆꯠꯄꯗ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ ꯑꯧ ꯌꯥꯔꯅꯤ ꯂꯩꯁꯅꯥꯅ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏ ꯄꯥꯕꯨꯡ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯅꯕꯗꯤ ꯂꯩꯃꯇꯣꯟꯅ ꯀꯔꯤꯃꯨꯛ ꯆꯥꯗꯧꯔꯤꯕ
ꯂꯨꯈꯣꯏꯅ ꯈꯨꯝꯃꯤ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯩꯔꯥꯡꯈꯣꯏ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯂꯩꯔꯛꯂꯤꯕ ꯑꯗꯨꯅꯤ꯫ ꯏꯁ ꯑꯉꯥꯡ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯍꯩꯔꯥꯡꯈꯣꯏꯕꯨ ꯆꯥꯅꯤꯡꯂꯤꯕ? ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯃꯔꯩ ꯇꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯃꯈꯛꯇꯅꯤꯗ ꯂꯩꯔꯛꯄ, ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯐꯝꯊꯗꯨꯅ ꯈꯥꯎ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯍꯩꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯍꯩꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯩꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯀꯗꯥꯏꯗ ꯍꯥꯞꯄꯤꯈꯤꯕꯒꯦ? ꯈꯥꯎ ꯑꯗꯨ ꯍꯣꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯈꯥꯎꯁꯤ ꯑꯍꯣꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯔꯤꯃꯇ ꯌꯦꯡꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ? ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯇꯥꯍꯧꯔꯝꯂꯅꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯊꯤꯖꯩ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯍꯩꯔꯥꯡꯈꯣꯏ ꯍꯥꯏꯕ ꯍꯩꯁꯦ ꯑꯆꯝꯕ ꯍꯩ ꯑꯃ ꯅꯠꯇꯦ ꯍꯥꯏꯅꯩ꯫ ꯀꯩꯊꯦꯜꯗꯒ ꯄꯥꯛꯅ ꯐꯪꯗꯕ ꯍꯩ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯥꯕꯗ ꯍꯥꯎꯕ ꯍꯩꯔꯥꯡꯈꯣꯏꯁꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄ ꯉꯝꯕ ꯍꯩꯅꯤ ꯍꯥꯏꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯍꯩꯗꯨꯅ ꯈꯣꯡꯌꯥꯎ ꯎꯐꯨꯜ ꯃꯔꯛꯇ ꯇꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ? ꯏꯁ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯍꯩꯒ ꯍꯩ ꯆꯞ ꯃꯥꯟꯅꯩ꯫ ꯍꯩꯔꯥꯡ ꯃꯥꯕꯨ ꯍꯦꯛꯄꯗ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯝꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ, ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯗꯨꯅ ꯌꯣꯟꯕꯁꯨ ꯃꯉꯣꯏꯔꯝꯒꯅꯤ꯫ ꯍꯦꯟꯅ ꯑꯗꯨꯝꯅꯦ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨꯀꯣ, ꯍꯦꯟꯅꯗ ꯈꯜꯂꯨꯅꯨ꯫ ꯂꯩꯃꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯦ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯨꯈꯣꯏꯅ꯫ ꯏꯄꯥꯒꯤ ꯂꯩꯁꯤꯅ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯂꯩꯔꯛꯈꯤꯕ ꯍꯩꯔꯥꯡꯈꯣꯏꯗꯣ ꯂꯝꯕꯤꯗ ꯇꯥꯍꯧꯔꯦ꯫ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯔꯁꯤꯀꯣ, ꯂꯥꯎ ꯏꯄꯥꯒ ꯐꯃꯨꯡꯗ ꯂꯩꯔꯨꯔꯁꯤ꯫ ꯅꯃꯥꯁꯦ ꯉꯥꯁꯤ ꯊꯣꯡꯖꯔꯛꯁꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯁꯨ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ꯫ ꯉꯥꯁꯨ ꯁꯦꯝꯗꯨꯅ ꯃꯥꯅ ꯐꯖꯅ ꯉꯥ ꯊꯣꯡꯂꯦ꯫ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ꯫ ꯌꯨꯝ ꯀꯣꯏꯕ ꯍꯩ, ꯂꯥꯏ ꯐꯖꯅ ꯅꯤꯡꯏ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯆꯞ ꯆꯥꯖꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ, ꯉꯥꯁꯤ ꯏꯃꯥꯅ ꯃꯔꯨ ꯃꯟꯕꯤꯔꯛꯀꯦꯅꯦ, ꯌꯨꯕ ꯇꯥꯔꯤꯅꯦ ꯅꯪꯕꯨ꯫ ꯌꯨꯔꯣꯏ ꯀꯩꯁꯨ, ꯑꯩꯁꯨ ꯆꯥꯕ ꯍꯩ꯫ ꯅꯪ ꯑꯃꯀꯣ ꯃꯔꯩꯗ ꯇꯧꯒꯤꯗ ꯇꯧꯔꯒ ꯂꯩꯕꯁꯤꯅꯕ꯫ ꯂꯨꯈꯣꯏꯅ, ꯃꯥꯅ ꯊꯣꯛꯄ ꯆꯥꯖꯔꯁꯅꯤ ꯀꯩꯗꯧꯒꯦ? ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ꯫ ꯂꯨꯈꯣꯏꯅ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯇꯨꯅ, ꯂꯩꯃꯇꯣꯟ, ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤꯕꯀꯣ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ, ꯍꯥꯎꯈ꯭ꯔꯦ ꯐꯖꯅ꯫ ꯍꯣ ꯍꯥꯎꯅꯕ ꯊꯣꯡꯉꯨꯕꯒꯤꯅꯦ ꯅꯪꯕꯨ ꯍꯥꯎꯅ ꯄꯤꯖꯅꯤꯡꯕ꯫ ꯆꯥꯛꯀ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ? ꯆꯥꯛꯄꯨ ꯑꯣꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ꯫ ꯂꯩꯍꯧꯋꯦ, ꯍꯥꯞꯆꯔꯛꯀꯦ꯫ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯍꯥꯞꯄꯤ꯫ ꯅꯪꯅ ꯊꯕꯛ ꯁꯨꯕꯅꯦ, ꯌꯥꯝꯅ ꯌꯥꯝꯅ ꯆꯥꯕꯤꯌꯨ, ꯆꯥꯗ꯭ꯔꯕꯗꯤ ꯄꯥꯡꯒꯜ ꯁꯣꯟꯒꯅꯤ꯫ ꯆꯥꯒꯦ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡꯗꯤ ꯅꯥꯄꯤ ꯀꯅꯥꯅ ꯂꯣꯏꯁꯤꯟꯗꯣꯏ ꯂꯩꯔꯝꯃꯨꯀꯣ? ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯅꯤ꯫ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯆꯠꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯄꯤ ꯑꯃ ꯂꯩꯒꯦ꯫ ꯄꯥꯝꯖꯗꯦꯀꯣ ꯑꯩ, ꯀꯣꯟꯅ ꯂꯩꯁꯤ꯫ ꯁꯦꯜ ꯐꯪꯂꯤꯀꯥꯟꯗ ꯂꯩꯍꯧꯗꯧꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨꯕ ꯀꯣꯟꯅ ꯂꯩꯁꯦꯕ꯫ ꯌꯥꯔꯣꯏꯅꯦ, ꯍꯌꯦꯡ ꯑꯗꯨꯃꯛ ꯂꯩꯔꯗꯕꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯆꯠꯀꯗꯕꯅꯤ꯫ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯕ ꯇꯥꯏ꯫ ꯂꯩꯁꯅꯥꯅ ꯍꯥꯏ, ꯑꯩꯗꯤ ꯄꯨꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤ ꯄꯥꯕꯨꯡ? ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯄꯨꯔꯣꯏ? ꯍꯌꯦꯡꯁꯨ ꯅꯃꯥꯒ ꯄꯨꯟꯅꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯩꯊꯦꯜꯗ ꯆꯠꯀꯗꯣꯏꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯕ ꯌꯥꯕ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯏ꯫ ꯃꯪꯂꯥꯟ ꯑꯗꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯑꯃꯅꯤ꯫ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯃꯗꯨ ꯂꯝꯍꯥꯡꯅꯤ꯫ ꯑꯋꯥꯡꯕ ꯅꯥꯄꯤꯁꯤꯡꯅꯁꯨ ꯀꯨꯡꯅ ꯀꯨꯡꯅ ꯍꯧꯈ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯌꯦ꯫ ꯁꯤ ꯑꯃꯨꯛꯇ ꯊꯣꯛꯂꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯈꯣꯟꯊꯥꯡ ꯅꯥꯏꯅ ꯀꯧꯖꯩ꯫ ꯂꯨꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯅ ꯃꯐꯝꯗꯤ ꯈꯪꯗꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯂꯩꯃꯇꯣꯟ, ꯑꯩ ꯁꯤꯗ ꯂꯩ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯈꯧꯒꯪꯅꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯀꯜꯂꯨꯅꯦ ꯂꯩꯃꯇꯣꯟ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕ? ꯅꯪꯒꯤ ꯂꯩꯐꯝ ꯑꯩ ꯈꯪꯕ ꯉꯝꯗꯔꯦ꯫ ꯑꯩ ꯁꯤꯗ ꯂꯩ, ꯑꯩ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯤꯅꯦ ꯅꯪꯕꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯀꯣ ꯂꯩꯃꯇꯣꯟ꯫
ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯁꯣꯟꯊꯥꯡꯅꯅ ꯇꯥꯏ ꯃꯥꯏꯀꯩꯗꯤ ꯈꯪꯗ ꯇꯁꯦꯡꯅ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏ ꯀꯛ ꯉꯥꯎꯅꯩ ꯃꯊꯃꯣꯏ ꯑꯗꯨꯁꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯕꯅꯤ ꯇꯥꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤ ꯑꯁꯨꯝ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯑꯁꯪꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯎꯏ ꯏꯉꯛꯉꯛꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯁꯠꯄꯥꯛꯊꯩ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯨꯈꯣꯏꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯃꯁꯨ ꯌꯨꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯌꯣ ꯀꯅꯥꯅꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯇꯧꯕ ꯁꯦ ꯍꯥꯏ ꯁꯦ ꯀꯝꯗꯧꯔꯤꯕꯅꯣ ꯁꯤꯕꯣ ꯂꯩꯃꯇꯣꯟ ꯑꯩ ꯈꯅꯥꯎꯁꯤ ꯂꯣꯏꯅ ꯀꯛꯂꯦ ꯑꯩ ꯁꯣꯔ ꯍꯣꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏ ꯑꯩꯗꯤ ꯁꯤ ꯌꯦꯡꯉꯣ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯅ ꯅꯆꯥꯅꯨꯄꯤꯕꯨ ꯅꯥꯎ ꯌꯣꯛꯇꯨꯅ ꯄꯨꯟꯅ ꯂꯩꯔꯛꯎꯀꯣ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝꯗ ꯍꯟꯗꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯅꯃꯥ ꯅꯆꯥꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ ꯂꯩꯃꯇꯣꯟ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯌꯥꯔꯣꯏ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪ ꯅꯆꯥ ꯂꯩꯁꯤꯅꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ ꯂꯨꯈꯣꯏ ꯃꯍꯥꯛꯇꯤ ꯊꯥꯡꯅ ꯊꯤꯟꯈꯤꯕꯒꯤ ꯑꯅꯥ ꯆꯩꯅꯥꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯃꯇꯣꯟ ꯌꯥꯝ ꯅꯥꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯥꯡꯁꯦ ꯑꯩ ꯁꯠꯇꯣꯛꯀꯦ ꯁꯠꯇꯣꯛꯀꯅꯣ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯖꯁꯅꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯕꯅ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯅꯪꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯦ ꯂꯩꯃꯇꯣꯟ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯨꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯁꯖꯤꯛ ꯊꯕꯥꯒꯨꯝ ꯉꯥꯜꯂꯝꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯦꯅꯦ ꯂꯩꯃ ꯑꯗꯨꯝꯅ ꯍꯥꯏꯗꯦꯕ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯁꯦ ꯅꯠꯇꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦ ꯂꯨꯈꯣꯏ ꯃꯍꯥꯛ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯔꯛꯇ꯭ꯔꯦ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯠ ꯄꯠ ꯇꯠꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯂꯩꯃꯇꯣꯟ ꯆꯠꯄ ꯇꯥꯔꯦ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ ꯋꯥꯍꯩ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯉꯛ ꯑꯗꯨ ꯍꯥꯏꯊꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯇꯣꯟꯗꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯅꯃꯤꯠ ꯄꯥꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤꯕ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯁꯦ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯒꯥꯔꯤꯗꯨꯗ ꯂꯩꯔꯝꯂꯒꯅꯤꯌꯦ ꯀꯔꯝꯅ ꯑꯩ ꯏꯊꯟꯇ ꯆꯪꯒꯅꯤ ꯅꯆꯥꯅꯨꯄꯤꯅ ꯄꯥꯕꯨꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯉꯣ ꯃꯪꯂꯥꯟꯗ ꯀꯞꯄꯗꯨꯒ ꯏꯔꯣꯏꯅꯅ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯇꯥꯏꯕꯪꯗꯁꯨ ꯀꯞꯂꯛꯏ ꯋꯥꯈꯜꯗꯤ ꯇꯥꯕ ꯉꯝꯗ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏ
ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯇꯨꯝꯂꯝꯕ ꯂꯨꯈꯣꯏꯗꯨ ꯄꯨ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯍꯩ ꯂꯩꯃꯇꯣꯟ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯧꯒꯠꯂꯣ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣ ꯑꯁꯨꯝꯅ ꯃꯥꯅ ꯍꯧꯗꯣꯛꯂꯕꯗ ꯂꯩꯃꯇꯣꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯇꯥꯏꯕꯪꯗꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯕ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯃꯈꯨꯠ ꯑꯗꯨꯅ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯂꯨꯈꯣꯏꯅ ꯍꯪꯉꯤ ꯂꯩꯃꯇꯣꯟ ꯅꯪꯕꯨ ꯀꯔꯤ ꯃꯪꯂꯨꯔꯕꯒꯦ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯍꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯪꯂꯥꯟ ꯑꯗꯨꯗ ꯅꯍꯥꯛꯁꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯨꯃꯤꯗꯥꯡꯗ ꯃꯪꯒꯤ ꯋꯥ ꯇꯝꯕ ꯐꯠꯇꯦ ꯅꯪꯁꯦ ꯍꯦꯟꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯍꯥꯏꯔꯕꯗꯨꯕꯨ ꯁꯤ ꯅꯥꯄꯤꯒꯩꯁꯦ ꯇꯩꯊꯣꯛꯈꯤꯁꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯂꯩꯃꯇꯣꯟꯅ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯪ ꯑꯁꯦ ꯑꯁꯤꯌꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯩꯃꯇꯣꯟ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩ ꯌꯥꯝ ꯆꯤꯛꯅꯩ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯩꯇꯥꯗꯦ ꯅꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯉꯥꯎꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯀꯔꯤꯒꯤ ꯐꯠꯇ ꯅꯨꯡꯗꯅꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯪꯒꯤ ꯋꯥꯕꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯃꯀꯨ ꯃꯪꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯤ ꯅꯕꯨꯛꯅꯤꯡꯗꯨ ꯐꯥꯊꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈꯣꯏꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯄꯥꯟꯗꯅꯤ ꯂꯩꯃꯇꯣꯟꯗꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯂꯩꯃꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕꯗꯨꯕꯣ ꯍꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯀ ꯆꯥꯊꯣꯛꯂꯒ ꯐꯖꯅ ꯂꯩꯔꯝꯃꯣ ꯅꯐꯤꯒ ꯂꯣꯏꯁꯤꯜꯂꯒꯅꯦ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯥ ꯂꯩꯁꯅꯥꯒ ꯄꯨꯟꯅꯅꯦ ꯀꯩꯊꯦꯜꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯃꯇꯣꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯣꯡꯒꯥ ꯋꯥꯡꯃ ꯂꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯪꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯛꯆꯥꯡ ꯑꯁꯤꯅꯒ ꯆꯣꯡꯕꯅꯤ ꯉꯁꯤꯗꯤ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨ ꯂꯩꯃꯇꯣꯟ ꯉꯁꯤꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯒ ꯌꯦꯟꯒꯗꯣꯏꯅꯤ ꯉꯁꯤ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯧꯕ ꯌꯥꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯒꯗꯕꯁꯨ ꯅꯠꯇꯦ ꯁꯦꯜ ꯑꯗꯨꯗꯃꯛ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯂꯥꯛꯀꯗꯕꯅꯤ ꯅꯪꯇ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯂꯩꯃꯇꯣꯟꯗꯤ ꯑꯗꯨꯃꯛ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯦꯃ ꯎꯏꯕꯨꯀꯣ ꯐꯠꯇ ꯅꯨꯡꯗꯗꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯏꯃꯥꯒ ꯆꯥ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯁꯦ ꯍꯣꯔꯦꯟ ꯆꯠꯇꯣꯏꯅꯤꯀꯣ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯨꯈꯣꯏ ꯈꯣꯝꯕ ꯋꯥꯡꯊꯣꯏ ꯃꯈꯣꯏ ꯍꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯂꯥꯛꯄ ꯉꯥꯏꯅꯔꯤ ꯍꯥꯏꯅꯩ ꯃꯗꯨꯒꯤ ꯍꯜꯗꯣ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯅꯨꯡꯊꯪ ꯑꯃꯅ ꯇꯣꯛ ꯍꯦꯛ ꯊꯣꯝ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯋꯥꯅꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥ ꯂꯥꯛꯇꯣꯔꯤꯁꯤꯕꯣ ꯉꯥꯏꯕ ꯀꯜꯂꯒ ꯀꯩꯅꯣ ꯐꯪꯉꯦꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤ ꯇꯧꯗꯣꯔꯤꯁꯤ ꯃꯁꯤꯒꯤ ꯍꯜꯁꯦ ꯁꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯊꯕꯛꯇ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯅꯤ ꯇꯧꯂꯨꯈꯣꯏ ꯑꯧ ꯃꯥꯅꯤ ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯔꯒ ꯁꯦꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯅꯤꯡꯅꯤ ꯃꯁꯤ ꯃꯁꯥꯅ ꯇꯥꯖꯗꯧꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯔꯣꯏ ꯂꯣꯏꯔꯕꯅꯤ ꯍꯟꯗꯛꯅ ꯍꯣꯏ ꯑꯩꯁꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯔꯥ ꯆꯥꯎꯕ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯃꯤꯠꯌꯦꯡ ꯑꯃ ꯁꯠ ꯌꯦꯡꯅꯩ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯃꯁꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯏꯇꯥꯎ ꯂꯨꯈꯣꯏ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯒꯦꯍꯦ ꯌꯥꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯈꯣꯝꯕꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯤ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯍꯣꯏ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯃꯁꯤ ꯑꯃꯗ ꯊꯩꯗꯣꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯝꯗꯧꯁꯦꯕ ꯑꯩꯈꯣꯏꯅꯤꯅ ꯉꯔꯥꯡ ꯍꯥꯏꯅꯕꯗꯣ ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯅ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯣ ꯑꯃꯨꯛ ꯇꯧꯒꯗꯧꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯇꯧꯔꯁꯤ ꯁꯣꯏꯔꯅꯨꯀꯣ ꯍꯣꯏ ꯃꯥꯅ ꯊꯕꯛ ꯈꯔ ꯌꯥꯝꯅ ꯁꯨꯕꯅꯤ ꯁꯦꯜ ꯐꯪꯕꯗ ꯃꯥꯅ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ
ꯃꯗꯨꯕꯨ ꯃꯨꯜꯂꯒ ꯑꯩꯈꯣꯏꯅꯤꯅ ꯁꯨꯝꯅ ꯌꯦꯡꯅꯒꯗꯧꯅꯤꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯁꯣꯏꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ, ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ꯫ ꯃꯄꯥꯜꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯐꯕ ꯁꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯂꯥꯛꯂꯤ꯫ ꯈꯣꯝꯕꯅ ꯍꯥꯏ, ꯈꯨꯔꯥ, ꯅꯪꯁꯤꯗꯤ ꯄꯦꯜꯂꯦ, ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯍꯟꯕ꯫ ꯌꯥꯗꯇꯧꯔꯤꯕꯅꯤ ꯅꯈꯣꯏꯕꯣ꯫ ꯉꯥꯏꯕ ꯀꯌꯥꯝ ꯋꯥꯏ ꯈꯨꯔꯥ, ꯉꯁꯤꯗꯤ ꯁꯨꯅꯕ ꯄꯤꯕꯤꯒꯗꯕꯅꯤꯀꯣ, ꯃꯁꯤꯠ ꯃꯔꯥꯡꯒ ꯇꯧꯕ ꯌꯥꯔꯣꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯁꯦꯜꯁꯤ ꯁꯨꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤ, ꯂꯨꯈꯣꯏꯒꯤꯅ ꯈꯔ ꯌꯥꯝꯃꯤ, ꯆꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯊꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯋꯥꯔꯤꯃꯨꯛ ꯑꯁꯨꯝꯅ ꯁꯥꯟꯅꯩ꯫ ꯏꯇꯥꯎ ꯂꯨꯈꯣꯏ, ꯅꯪꯅꯕꯨ ꯁꯦꯜ ꯐꯪꯕ ꯏꯍꯦꯟ ꯍꯦꯜꯂꯤꯅꯦ ꯍꯥ? ꯑꯧ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯃꯇꯣꯟꯅ ꯍꯥꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯁꯤꯗꯤꯀꯣ, ꯍꯣꯔꯦꯟꯅ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯨꯕꯣ? ꯌꯥꯗꯦ ꯀꯩꯁꯨ, ꯄꯥꯕꯨꯡꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎꯔꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯖꯩ꯫ ꯋꯥꯡꯊꯣꯏꯒ ꯈꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯃꯨꯛ ꯌꯦꯡꯅꯩ꯫ ꯍꯟꯗꯛ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯠꯇ꯭ꯔꯦ꯫ ꯈꯣꯝꯕꯅ ꯂꯨꯈꯣꯏꯒ ꯃꯈꯣꯡ ꯆꯞ ꯃꯥꯟꯅꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯋꯥꯡꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯂꯨꯈꯣꯏꯅ ꯍꯥꯏ, ꯏꯆꯥꯒ ꯃꯃꯥꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯆꯠꯁꯤ, ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ, ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯋꯥꯡꯊꯣꯏꯅ ꯃꯈꯥꯗ ꯇꯥꯕ ꯈꯨꯄꯥꯏ ꯆꯦꯠꯄ ꯅꯨꯡ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯇꯨꯡꯗꯒꯤ ꯂꯨꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯣꯛ ꯊꯣꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯅꯨꯡ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯕꯗꯨ ꯂꯨꯈꯣꯏ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯐꯝꯗꯨ ꯂꯝꯍꯥꯡꯅꯤ, ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯈꯣꯝꯕꯅ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯩ, ꯀꯝꯗꯧꯁꯤꯒꯦ ꯏꯇꯥꯎ? ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯗ ꯁꯨꯝ ꯊꯝꯂꯝꯕꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯊꯥꯡꯖꯤꯜꯂꯒ ꯊꯝꯃꯁꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔꯗꯨꯗ ꯃꯤꯍꯧꯗꯨꯅ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯁꯦꯜꯗꯨ ꯃꯨꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏꯕꯨ ꯊꯥꯡꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯄꯨꯔꯤ꯫ ꯆꯤꯡ ꯑꯗꯨꯗ ꯂꯨꯈꯣꯏꯕꯨ ꯊꯝꯂꯝꯂꯤ꯫ ꯍꯤꯡꯕ ꯁꯤꯕ ꯃꯈꯣꯏꯅꯤ ꯈꯪꯗꯦ꯫ ꯁꯦꯜ ꯑꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯏ꯫ ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯃꯥꯒꯤꯗꯤ ꯌꯥꯝꯃꯤ, ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯀꯌꯥ ꯀꯌꯥ ꯊꯨꯡꯅꯔꯅꯤ? ꯄꯨꯡꯖꯥ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏ, ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯔꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯍꯦꯟꯅ ꯋꯥꯖꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯂꯩꯁꯅꯥꯅ ꯃꯃꯥꯗ ꯍꯪꯉꯤ, ꯏꯃꯥ, ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯏꯃꯥꯁꯨ ꯈꯪꯗꯦ, ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯒ ꯀꯩꯊꯦꯜꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕ ꯃꯃꯥ ꯃꯆꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯃꯛ ꯂꯨꯈꯣꯏꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀ ꯆꯥꯗꯈꯩ ꯇꯨꯝꯊꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂ ꯃꯇꯝꯅꯤ꯫ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒꯁꯨ ꯍꯤꯗꯥꯛꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯩꯃꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ, ꯂꯩꯃꯇꯣꯟ, ꯂꯩꯃꯇꯣꯟ, ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯂꯩꯃꯇꯣꯟꯗꯤ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯏ꯫ ꯊꯣꯡ ꯂꯣꯏ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤ꯫ ꯋꯥꯡꯊꯣꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ, ꯂꯩꯃꯇꯣꯟ, ꯑꯩꯅꯤ, ꯋꯥꯡꯊꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯣ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯂꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯛꯀꯦ, ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯍꯦ, ꯆꯪꯂꯛꯀꯅꯣ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯈꯣꯏ ꯑꯅꯤ? ꯂꯩꯃꯇꯣꯟ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯒ ꯈꯣꯝꯕꯒꯅ ꯃꯨꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯤ꯫ ꯇꯨꯝꯂꯝꯕ ꯂꯩꯁꯅꯥ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯤꯔꯗꯨꯅ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯍꯥꯛ ꯂꯣꯠꯂꯤ꯫ ꯋꯥꯡꯊꯣꯏꯅ ꯂꯩꯃꯇꯣꯟꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ, ꯑꯗꯨꯒ ꯍꯥꯏ, ꯂꯨꯈꯣꯏ ꯂꯩꯇ꯭ꯔꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯤ ꯂꯩꯁꯤꯗꯤ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯋꯥꯍꯩꯁꯤꯗ ꯂꯩꯃꯇꯣꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯇꯤꯟ ꯑꯗꯨ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯏꯗ ꯁꯤꯠꯆꯤꯜꯂꯤ꯫ ꯃꯗꯨꯗ ꯋꯥꯡꯊꯣꯏꯅ ꯁꯥꯎꯅ, ꯍꯩ, ꯅꯪ ꯂꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯝꯆꯠ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯃꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯐꯕ? ꯈꯣꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ, ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯣ꯫ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯂꯩꯃꯇꯣꯟꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯕꯨ ꯁꯠ ꯃꯦꯟꯁꯤꯜꯂꯤ꯫
lay maton mahak law na buhot nay adubu ngamdri. Nupa oiba makoy anina namza namtek na buhot na rakli. Komba na makwang di yepa thang adu sat law thorak tu na madubu utun hai. Law no. Law robadi nangi na toy magani. Ikoy na wase nang yaw. Madu na nangi pa boy gani. Lay maton mahak numidang adudu upay lay tri sirabasu mahak law na buhot nay. Nathok na buhot nay. Adum na kanamuk na baduda komba na makuta pari bathang aduna lay maton gi mabuk aduda soidan tinjin tri. Madupu malaysna na ui kibina mahak thak thak ni. Komba ga wang thoy ga yeng nay. Sire. Lay maton sire. Kamay to ba? Gari gino nang na thang na tili to ba? Thang na tinsi ay na laki break koy ba? Mana kan namun na buhon na rakpaduda doktok na buhon na bada soidan tinki ba ni. Nang nga makoy tao. Sidi prak yam tar ni. Yam tu na phamse thadok tun salasi. Jelaw rasi hay na duna makoy ani may sat lay to rin. Maduda makoy gitungda lukoy jap yung nalip tu na layramni. Magi makutta su thang amapay. Thang aduna komba gi mabukdahan na tili pat amuk satoi. Komba lay may detukre. Mamin aduna wang thoy damu yeng lay wang thoy mahak kiba pawre makutta thang su mahak pay de. Mahak na hay. Itaw, nang adumay to gano. Ayse nangi marup ni. Kari, aygi marup. Ay buhat na buhan na ba? Aygi nuksiribil lay maton mo. Minungsilay na hatok biba. Nang buhay aygi marup. Wahai siya hay duna thang aduna wang thoy ki mabuk aduda sapuka na jak lang na tili. Lays na, pikli umagi wakal do mamina uriba singa duna maram koy duna karino matawkre. Masado kiba na loyra duna makotok na mahak lawrai. Lukoy magi mi yeng do masano pido onsinkre. Lay maton gi haksang na si duna taraga layri. Lays na do kanga makado da ki toglay. Magi pamung da layba layri dubo makut aduna tapay. Aduga mabu yeng. Makul thok na nok toray. Masano piki mataw aduda lukoy na sangsin duna. Ipagi bema. Nang kanana. Ay ginakta changa kan. Ay lady sana isya. Nang wudra. Ay si. Nangi pabong ni. Pabong hay ba? Ay hindi. Pabong layte. Ay nalay siya kay dano. Ay jalagi. Asi hay na sakit awi. Lukoy na masano pibo pay. Kaday dano. Isa na sakit awi ba mo? Ho aduburo. Tu. Mathagta. Lari pagti chaluge. Lehawro. Masano pihi itatayo na ba matawa sida hinapakali. Ipagilays na. Isa ba kayo rabagay? Numit asigi tawdokta pikli ba ngang mana uki ba duna akiban heman ki duna lays na hausikti ang hawbi hay ba du oy kirami.